Kuki singna Kangpokpidagi Churachandpur fawgi marakta semgalakliba lambi asi Naga khulsing fawragani haiba yauna atopa demand khara leingakta taladuna chingkhong chingyada leiba lambi sing thingjinbagi khongjang changsinkiba Full Hills Naga Coordination Committee FNCC Imphal na Kuki singna semgalakliba lambi asigi matangda Donor Ministry gi Joint Director Pausian Muang Tunglut Kim Kuthangda Union Lengang na yaba pirakpagi thawongbu Mei Houna Saoduna Akanba Wafam sing Phongdorakre Committee asina ngasi thokpa cherol amana Kuki singna German Tiger Road mingthonduna semgalakliba lambi asi Drug Road amani haiba Wafam fawba phongdokladuna lambi asigi matangda Union Lengang na Donor Ministry gi officer sigi kuthangda yaba pirakhiba sima Law and Order da Akanba chaifu ama pirakpada natana Manipur da furup masal nungsi nahandanaba honarakpani hairi Kuki singna mangjongna maru oiriba National Highway number 2 control tawsinkre Haraduna highway asida blockade amadi selmun bagi thabakna chingba chathaduna free movement ya 100 aduga hojik Kuki inpi Manipur na lambi semgatpada ayaba pibiu haiduna tawrotliba dimana sidi tongan ba crime gi thabak sing chathanabagi damak floodgate hangdokna bani Khongthangni lambi asima Kuki CSO singa amatto oina chaminariba apikpa Kuki militant singi akhuba amasung aranba thabak sing chatharakna bani lambi asi Myanmar dagi Manipur da narcotics sing wholesale oina pusilakna ba amasung illegal oiba khuso khulai sing pusilakpada sijinnana bani hari verify tawraba data gi matung ina kumja 2017 dagi Manipur da drug kamari lainaba case sing da Kuki furuki drug trafficker chanipan ga humputara ga humdoi conviction pikrabani haiba Wafam phongdorai aduga Kuki furup asi Manipur gi illicit narcotics trade to khwaidagi mangjil thana chenaba furup ni hari Hanadagi Leirakliba highway sing the Makuina Numit Kudingi Namduna Lupa Crore Kayagi Senfam Lowry Amasung Lo Gi Ayaba Yaudana Nampuda Tek Sing Lowry Maramasina Lambia Sida Police Armed Forces Natrogana Checkpoint Sing Laitabana Kangpok Pidagina Chwarsan Hawbagi Marak the Nagagi Kul Sing Fauduna Semgalakliba Lambia Si Kuki Kulai Paiba Sing Napungkud Mari Sizin Nagadaba Lo Laitaba Lambi Ama Ohelak Lagani Lambia Sida Drug Kusukulai Amadi Atopa Contraband item sing puthok pusin tawraktuna Manipur gi law and order gi fibam hena soksil halagani haiba Wafam su phongdorakli maram asina Manipur lenga ke authority singna khudakta illegal oina sagatpa bunker structure amasung lambi asigi paringda sagatlakli bucket sing khudakta lokthokadabani kariguma thaba si pangthoraktrabadi FNCC na hakthengna na lokhatpham thokpa thabak sing lokhatlagani haibaga loinana bunker structure yauna logi ayaba yaudana naga gi lamsingda sagatlakli bucket sing maru fuktuna thugairagani haina su phongdorakli Panbayavadi FNCC na maru oina German Tiger Road semgalakpui mayokta changsinkiba Akanba khongjang adu tha asigi nipanda Manipur lenga kamifam pangthoktuna hiram khara da nakal anina yasinaba purakpadagi handoktuna lakhibani Mathau tawdraba political party sing muthatpada Manipur dagi ani yauragani Election Commission of India na Leiba asida Leiba ECI da register tawraba adubu mathau tawdraba political party sing representation of the people's State 1951 gi section 29A gi makhada muthatpada Manipur dagi political party ani yauragani provision asigi matung ina register political party amana tax exemption yauna tongan ba khudongchaba kaya phangi adubu guideline gi matung ina political party amana thangnana chahi taruk mikhal amata thengna drabadi madu register party ama oibadagi lauthokpa haiba Wafam yawi masina maram oiraga mikhal thengna daba political party sing register party oibadagi lauthokadabani hiramasigi matangda mari leinaba state amadi Union Territory Singi CEO Singda Mathau Tawdraba Political Party Singda so cause notice piduna khanganki report adugi matungina aroiba warep Election Commission of India na laugadabani Manipur gi oina lauthokadaba political party ani adugi chap chaba mamingdi ECI na pandri Pripak Progi nupi kadar ama fare police control room na ngasi numidang thorak pacherol ama na ngasi police na Pripak Progi hairangok thong maibam laikai bokul makhongdagi alangbam Bijay Sori Elias Thoibi Elias Linthoi Kungani Thoi Kobi Kadar ama Kakching District ki Hianglam Awang Laikai area dagi fare mangondagi mobile phone ama recover tawre hairi Russia gi still fighter jet S-57 ki matau tamduna chap manaba mawongda US ki F-16 da machu sangkhre Russia gi still fighter jet S-57 ki matau tamduna chap manaba mawongda US ki F-16 da machu sangkhre US na makhoi fighter jet F-16 ta Russia gi still fighter jet
U-57 gi mawongda chap manana machu fawba sanglakpagi mawong ubada malemgi leibak-singna America gi thawong asi kari karamba wakhalon amadi karamba manglan amada tawrakpano haibiga chobo wahang kaya maike kaya dagi hangnarakre expert singna fongdorakpagi matung ina Russia gi manga suba generation gi stealth fighter jet Su-57 gi mataw America na tamduna machu fawba sanglakliba sigi wan to kaya lei maramdi Russia gi manga suba stealth fighter jet Su-57 da sangliba machu ase khongzel yangna paiba maramna yeknaba singna taraina uba ngamde loinana US ki fighter jet F-16 da purakliba ahongbasing asi low visibility splinter style grey camouflage pattern pumnamak Russia ki fighter jet Su-57 ga chap manaba mawongda tawrakibani ahongba asida khwaidagi hena maru oiriba si US ki fighter jet F-16 asida tail amadi wings Soviet ki style da angangba machugi star sing hapchilakpa sini AWS Nix ki report ki matung inadi Su-57 America na kirakpo oirambasu yai hairi Donald Trump na Munir da atangba khudol manga pikre America ki President Donald Trump na Pakistan ki Field Marshal Munir da atopa mioi amata na fangbangam khidriba atangba makhal ki khudol pa manga pikre hairi report ase ki matung ina Trump na Munir da pikhiba atangba khudol pot manga adudi ahanbada asimbu White House ta kauduna dinner tawminakiba Anishubada US ki military ki Central Commander Michael Kurlilagi thoramda kaukiba ahumsubada America gi leimaidagi India na yauna malingi leibak tangkhai amada nuclear gi khulaina landagani haina aki khangpihanki Mari subada 1947 dagi ning tamba tanduna lakhiba Baluchistan Liberation Army BLA bu terrorist ni haina lauthurakiba amadi manga subada Pakistan gi khwaidagi maming lairaba luchingba hanagi Prime Minister Imran Khan bu jalda namsinduna thambada saugalakpa asini aduba expert singna Munir gi langda Trump thure haina fongdorakli US da steel plant pokhaibada mioi ani Sikhre tara na sokre US ki Pennsylvania da Leiba steel plant ama akiba fangna pokhairakpagi thaudok amada mioi ani sikhibaga loinana tararomna sopan nangkhre hairi report asegi matungina steel plant adu dangasi ayuk charangna pung 12 tarakpa aduaida pokhairakibani thaudo adugi pau hek phangbaga manaknangna leiba firefighter sing changsinna mi kanbagi thabak matam chana tawhobadagi ka hena mi simina yawhodabani steel plant adu mataw kramna pokhairakibano haibagi chap chaba maram hojik su khangma ngamdana leiri Pennsylvania ki Governor Joe Shapiro na fongdorokpagi matungina steel plant pokhaibagi thaudo aduda hojiksu mioi khara thiba khangdana leiri Asokpa Singh Hospital da pukhatuna laikanari hairi Maryland da angang mari yauna mioi taruk sikre Maryland da thokpa yamna laibak thiba thaudo ama oina khangaudana chaglakhiba maina maram oiraga angang mari yauna puna mioi taruk sikre thaudo adu mataw karamna thokhibano haibagi matangda thijin humjin nabagi damak Master Deputy State Fair Marshal Oliver Alcairna order pikre khangaudana yumai chalakhiba adubu kannabagi damak firefighter 70 rom na yamna kanna honaki adubu sumnagi mioi amakha kanbangam hobani haidi Ukraine na chathaba drone attack ta Russia na lausin khaba Horliv kada mathau tawriba ambulance worker ani sikre chahi ahum hena chatharakhiba Russia amadi Ukraine gi lan gi manung chana haukiba pung 13 gi manung da Russia na lausin khaba Ukraine gi lam Horliv kada Ukraine na chathakiba drone attack ta mathau tawriba ambulance worker ani sikre haina fongdorakli report asigi matungina nakal amarom da su Russia na chathakiba masing amlaba attack ta Ukraine gi Kherson region da mioi mari sikhibaga loinana taret lomna chawna asopan nangkhre loinana attack aduda chawraba apartment ani amadi yum kunthra rom su chawna amata thokre hairi Russia gi military singna Ukraine gi civilian ani hatkibaga loinana attack aduda Ukraine gi micham taraga ma thoirom su chawna asopan nangkhre hairi loinana Pakistan Russia gi lan mising na chatharakiba attack adugi manung chana Ukraine gi Kharkiv region da mioi ama sikhibaga loinana nupi anirom su asopan nangkhre haina fongdorakli Lawrence Bisnoy na Gujarat jail dagi chalariba Lawrence Bisnoy gang bu terrorist group ni haina lauthokna ba Canada MP na demand tawkre Canada ki Prime Minister Mark Carney amasung government pariba Liberal Party da Lawrence Bisnoy gang bu terrorist organization ama oina lauthokna ba Canadian MP Frank Capitona ngarang taksin Craig community singbaki tuzung hale hojik liberation singidamak thabak paikhatpa matam oire haina ngarang numidang athengbada extra haiki Gujarat ki manungda jail gi cell amadagi Lawrence Bisnoy na chalariba Bisnoy gang gi mayokta thabak lokhanaba hena masing yamkhalakliba Canada gi luchingba sing aduda public safety gi damak Shadow Minister Mr. Caputo so yaukre ma ki cabinet ki mamanaba Gary Ananda Sagari da chithi amada mahagna Bisnoy gi pak charba criminal
empire utki amasung madu Canadian citizensinggi assassinationsing amasung extortion gi maral lei haiki madugi mathakta political, religious amasung ideology kelgi oiba maramsinggidamak asigumba aina yadaba thabaksing chathabagi maral lei. Bishnoi gang na tawriba thabaksing asi terrorist entity ama oibagi lista hamnabagi yumfam lei. Nakhoina khanglibaduni Canada amasung mapanda pak chawraba hingsa makhoina pangthokpani haikre haina X ta thagalakiba chithi amada mangna haiki leiba asigi Sikh population pumbagi chada kullom leiriba Bramptongi mayor Project Brown yauna Canadian politician Marina su asumna manana tawrikiba appealsing aduda mangna khudum bithinki British Columbia Premier David Evie amasung maki Alberta famanaba Daniel Smith loinana Surrey Mayor Brenda Rockinsu Lawrence Bishnoi gang lautanaba appeal tawrukre masi tawnabagidamak federal government kidamak mayek sengba political gi yanaba ama leire. South Asian community amasung Canada pumbada Bishnoi gang gi terror gi thabak sing adugi falsing adu hakthengna uba law enforcement officers sing na masigi designation asi khanakhrabani haina Mr. Capitona ike junda Alberta Premier Daniel Smith na Bishnoi gang gi criminal gi thabaksing asi boundary leite amasung ngomkhaigi wa leite haikre amasung nakoi Lawrence Bishnoi gang mafam asida tharamna okte haiba mayek sengba paujel ama thanaba Mark Carney gi government demand tawki. Canada gi government na Bishnoi gang bu leiba adugi manungda ataidagi hena tamthiba criminal syndicate singi manungdagi amani haina toina haikre amasung gang adubu arm and drugs trafficking ga mari leinai su haikre. Maki Canada operation sing chalaiba association ama oriba Goldie Braff dagi machet takiba Lawrence Bishnoi amasung criminal sing amasung mihat pasingi mahaki gang May 2022 da Punjabi saisakpa Sidhu Musewala gi I paugi makok oikiba mihat adugi matung India amasung mapalaiba animakta tongan ba mihat kaya marunga sumari leinai.